ꯈꯥꯡꯉꯦꯝꯕꯝ ꯑꯆꯧ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯒꯤ ꯆꯥꯛꯈꯨꯝꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯊꯣꯡꯒꯥꯜꯃꯛꯇꯗ ꯂꯧꯔꯤ ꯊꯥꯡꯖꯧꯅ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗꯅꯕ ꯋꯥꯔꯦꯝꯅꯈ꯭ꯔꯦ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯥꯡꯉꯦꯝꯕꯝ ꯑꯆꯧ ꯆꯍꯤ 92 ꯑꯄꯣꯛꯄ K.I. ꯅꯤꯡꯊꯧꯔꯦꯝꯕ ꯀꯧꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯕꯨ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯒ ꯃꯁꯥꯒꯤ ꯊꯣꯡꯒꯥꯜꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯃꯤꯡꯅ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ ꯆꯍꯤ 35 ꯑꯄꯣꯛꯄ N. ꯆꯤꯡꯈꯨ ꯃꯩꯇꯩ ꯀꯧꯏ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ FIR ꯅꯝꯕꯔ 128/2019ꯅꯤ꯫ ꯀꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯄꯦꯅꯥꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 302(120B)(34)ꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ ꯃꯩꯇꯩ, ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯅꯣꯡꯃꯥꯏꯊꯦꯝ ꯆꯤꯡꯈꯨ ꯃꯩꯇꯩ, ꯃꯌꯥꯝꯕ ꯏꯅꯥꯎꯕꯤ ꯃꯩꯇꯩ, ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯆꯍꯤ 64, ꯑꯃꯁꯨꯡ ꯁꯨꯔꯖꯤꯠ ꯃꯁꯥꯒꯤ ꯂꯣꯏꯅꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ 5ꯃꯛ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 8ꯇꯒꯤ 13 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ-ꯆꯦ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧꯔꯦꯝꯕꯒ ꯄꯣꯛꯃꯤꯟꯅꯕ ꯂꯩꯈꯤꯗ꯭ꯔꯕ ꯈꯥꯡꯉꯦꯝꯕꯝ ꯀꯦꯁꯣꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯄꯤꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯨꯝꯊꯪꯅꯔꯤꯕ ꯈꯥꯡꯉꯦꯝꯕꯝ ꯑꯃꯁꯨꯡ ꯅꯣꯡꯃꯥꯏꯊꯦꯝ ꯁꯥꯒꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯋꯥꯍꯧꯗ ꯈꯟꯅ ꯆꯩꯅꯕ ꯍꯧꯔꯛꯈꯤꯕꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2016 ꯑꯗꯨꯋꯥꯏꯗꯒꯤꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯑꯆꯧꯒ ꯃꯍꯥꯛꯀꯤ ꯑꯄꯨꯟꯕ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯑꯁꯤ ꯄꯇꯥꯗ .70 ꯍꯥꯏꯅ ꯌꯥꯎꯖꯔꯒꯁꯨ .75 ꯔꯣꯝꯗꯒꯤ ꯍꯦꯟꯅ ꯐꯪꯈꯤꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯥꯒꯩꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯄꯇꯥꯒꯤ ꯃꯦꯞꯇ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯅꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯪꯈꯣꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯨꯝꯊꯪꯅꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯀꯥꯡꯕꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯌꯥꯎꯕ ꯂꯝꯍꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯨꯒ ꯌꯨꯝꯊꯪꯅꯔꯤꯕ
ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯈꯟꯅ ꯆꯩꯅꯕ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯣꯛꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯀꯥꯡꯕꯨꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯅ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔ ꯀꯨꯝꯕꯤꯒꯤ ꯑꯣꯐꯤꯁꯇ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯈꯤ꯫ ꯀꯦꯁ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ SDC ꯀꯨꯝꯕꯤꯒꯤ ꯑꯣꯐꯤꯁꯇ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯀꯥꯡꯕꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯍꯨꯠ ꯄꯤꯔꯕ ꯐꯥꯎꯕꯗ ꯂꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯀꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯅꯔꯒꯅꯤ, ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯇꯕ ꯏꯪꯈꯣꯜ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯥꯒꯁ꯭ꯠꯀꯤ 6ꯀꯤ ꯑꯌꯨꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯕꯨ ꯂꯝꯕꯤꯗ ꯐꯨꯕ ꯆꯩꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯄꯤꯟꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯕꯤꯄꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯪꯈꯣꯜꯒꯤ ꯑꯄꯨꯟꯕ ꯁꯔꯨꯛꯇ ꯌꯦꯟꯒꯣꯟ ꯁꯥꯗꯨꯅ ꯌꯦꯟ ꯂꯣꯏꯕꯒꯤ ꯊꯕꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯦꯟ ꯂꯣꯏꯃꯤꯟꯅꯗꯨꯅ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯎꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄꯤ ꯁꯅꯥꯇꯣꯝꯕꯤ ꯆꯍꯤ 60ꯅ ꯉꯥꯀꯨꯞ ꯑꯇꯦꯛꯄꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯂꯝꯂꯒ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯕꯤꯄꯤꯟꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯄꯝꯕꯇ ꯉꯥꯏꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯊꯣꯛꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ, ꯃꯌꯥꯝꯕ ꯏꯅꯥꯎꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯆꯤꯡꯈꯨ ꯃꯩꯇꯩꯅ ꯑꯆꯧꯕꯨ ꯆꯥꯛꯈꯨꯝꯗꯒꯤ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯣꯡꯒꯥꯜꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡꯗ ꯁꯨꯔꯖꯤꯠꯅ ꯂꯧꯔꯤ ꯊꯥꯡꯖꯧ ꯑꯃꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯃꯨꯛꯀ ꯄꯥꯖꯔꯛꯀꯦ꯫ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ, ꯃꯌꯥꯝꯕ ꯏꯅꯥꯎꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯆꯤꯡꯈꯨ ꯃꯩꯇꯩꯅ ꯑꯆꯧꯕꯨ ꯆꯥꯛꯈꯨꯝꯗꯒꯤ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯣꯡꯒꯥꯜꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡꯗ ꯁꯨꯔꯖꯤꯠꯅ ꯂꯧꯔꯤ ꯊꯥꯡꯖꯧ ꯑꯃꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯠꯂꯩ ꯊꯨꯅ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯕꯤꯄꯤꯟ ꯃꯁꯥꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯍꯧꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯌꯥꯎꯅ ꯄꯨꯟꯅ ꯌꯨꯝ ꯃꯔꯤ ꯃꯩ ꯊꯥꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯀꯥꯏꯅ ꯖꯦꯜꯗ ꯊꯝꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯂꯩꯀꯥꯏꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯊꯝꯂꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ 5ꯒꯤ ꯅꯛꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯅꯕ ꯐꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯆꯣꯝꯂꯥꯡ ꯇꯤꯚꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯖꯩ ꯐꯖꯗꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ꯫